ꯀꯗꯥꯏꯗ ꯆꯠꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯕꯗꯨꯗ ꯆꯠꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯕꯗꯨꯗ ꯄꯦꯟꯅ ꯆꯥꯔꯨꯔꯁꯦ ꯉꯁꯤꯗꯤ ꯑꯊꯦꯡ ꯐꯛ ꯐꯛꯇꯨꯅ ꯆꯥꯔꯨꯔꯁꯦ ꯄꯨꯛ ꯐꯖꯅ ꯊꯟꯅꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯨ ꯁꯤꯡꯂꯦ ꯖꯄꯥꯟꯒ ꯑꯃꯠꯇ ꯊꯥꯔꯛꯇꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯅꯥꯎꯁꯤꯡꯗꯨꯁꯨ ꯄꯨꯠ ꯃꯆꯥꯁꯤꯡ ꯄꯨꯠꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯗꯣꯡ ꯄꯣꯜꯋꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯗꯤ ꯆꯠꯁꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯕꯗ ꯑꯗꯨ ꯆꯥꯔꯨꯔꯁꯤ ꯆꯨꯝꯃꯦ ꯑꯗꯣ ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯐꯥꯔꯃꯥꯁꯤꯗ ꯆꯪꯉꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯤꯌꯦ ꯆꯠꯁꯦ ꯌꯦꯡ ꯆꯠꯂꯣ ꯀꯣꯏꯂꯥ ꯊꯥꯗꯦ ꯅꯨꯡꯖꯥꯎ ꯂꯩꯌꯦ ꯇꯨꯅꯤ ꯑꯩꯈꯣꯏ ꯃꯤꯁꯟ ꯌꯥꯝꯃꯦ ꯆꯠꯂꯤꯁꯦ ꯂꯥꯎ ꯍꯧꯖꯤꯛꯇꯤ 이반이나 난 오직 살아가니 사동 오일가니 ꯉꯥꯏꯈꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒꯁꯤꯗ ꯅꯨꯡꯗꯥꯡ ꯃꯇꯝꯁꯤꯗ ꯕꯦꯕꯤ ꯃꯅꯥꯏ ꯇꯩꯔꯒ ꯅꯇꯨ ꯅꯆꯥꯅꯒ ꯅꯃꯥ ꯅꯄꯥꯅꯒ ꯉꯥꯡꯗꯕ꯭ꯔꯣ ꯅꯣꯏꯕꯣ ꯆꯠꯂꯣ ꯑꯗ ꯁꯥꯄꯣꯜꯂ ꯁꯦꯝꯄꯨꯔ ꯀꯩꯅꯣꯝ ꯂꯧꯔꯒ ꯐꯖꯅ ꯇꯥꯊꯣꯛ ꯆꯠꯂꯣ ꯀꯗꯥꯏꯗ ꯉꯥꯎꯕꯁꯤꯡꯅꯣꯅꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯣꯠꯄ ꯊꯤꯕ ꯑꯣꯏꯕ꯭ꯔꯅꯦ ꯅꯠꯇꯦ ꯐꯖꯩꯌꯦ ꯅꯪꯁꯨ ꯐꯖꯩꯌꯦ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯕꯨꯠꯅꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯥ ꯅꯠꯇꯕ ꯑꯃ ꯆꯥꯔꯨꯔꯁꯦ ꯍꯥꯎꯅ ꯆꯠꯁꯦ ꯑꯁꯦꯡꯕ ꯔꯤꯖꯜꯗꯨ ꯀꯔꯤ ꯍꯥꯏꯔꯒꯦ ꯔꯤꯖꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ HIV ꯄꯣꯖꯤꯇꯤꯚ AIDS ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕꯤꯗ ꯍꯣꯠꯅꯁꯤ
kahon satin los. 싸울까봐 봐이 사람마디 아이코이는 뭐기 맞다 이만 아우도 사람마디 이반이쇼 이스 바금거니